ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯄꯩꯕꯤ ꯑꯁꯦꯡꯕ ꯃꯃꯤꯡꯕꯨꯗꯤ ꯑꯔꯨꯕꯤ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯃꯉꯛ ꯄꯩꯔꯞ ꯇꯧꯕꯗꯨꯅ ꯃꯌꯥꯝꯅ ꯑꯄꯩꯕꯤ ꯍꯥꯏꯅ ꯀꯧꯅꯕꯗꯒꯤ ꯑꯄꯩꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯔꯨꯕꯤ ꯍꯥꯏꯕꯗꯨꯗ ꯃꯤ ꯈꯔꯃꯛꯇꯅ ꯃꯉꯥꯏꯔꯦ ꯈꯪꯅꯕ ꯅꯣꯡꯃꯒꯤ ꯑꯌꯨꯛꯇ ꯃꯃꯥ ꯏꯕꯦꯝꯃ ꯃꯅꯤꯇꯣꯝꯕꯤꯗꯨ ꯏꯪꯈꯣꯜꯗ ꯅꯥꯄꯤ ꯈꯔ ꯁꯦꯡꯒꯦ ꯍꯥꯏꯅ ꯁꯦꯡꯕꯗ ꯅꯥꯄꯤ ꯃꯔꯛꯇ ꯌꯣꯝꯁꯤꯜꯂꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃꯨꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯍꯩꯃꯥ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯥꯃꯦꯟꯁꯤ ꯄꯥꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯥꯄꯤ ꯃꯔꯛꯁꯤꯗ ꯇꯣꯏꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯝꯃꯤꯗꯅ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏ ꯕꯦꯝꯃꯧ ꯑꯔꯨꯕꯤ ꯍꯥꯏꯅ ꯀꯟꯅ ꯀꯧꯕꯗꯨ ꯇꯥꯃꯟꯗꯕꯗꯨꯗ ꯍꯦꯟꯅ ꯀꯟꯅ ꯁꯥꯎꯅꯤꯡꯅ ꯑꯩ ꯑꯄꯩꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯣ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯝꯗꯕ ꯅꯨꯄꯤꯗꯨ ꯑꯁꯥꯎꯕ ꯃꯃꯤꯡꯗꯨ ꯀꯧꯔꯛꯏ ꯍꯥꯏꯅ ꯁꯧ ꯂꯥꯎꯅ ꯀꯩꯅꯣ ꯁꯤꯗꯤꯕ ꯃꯃꯤꯡ ꯑꯁꯦꯡꯕꯁꯤ ꯀꯧꯕꯗꯤ ꯁꯨꯛꯇꯥ ꯇꯥꯔꯣꯏ ꯃꯃꯤꯡ ꯐꯖꯕꯁꯤ ꯀꯧꯔꯀꯥꯟꯗꯗꯤ ꯇꯥꯅꯤꯕ ꯁꯤ ꯃꯃꯤꯡꯁꯤ ꯌꯥꯝ ꯄꯥꯝꯖꯔꯨꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩ ꯀꯧꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯗꯨꯅ ꯌꯥꯔꯦ ꯍꯥꯏꯔꯣ ꯌꯥꯗꯦ ꯆꯥꯛꯈꯨꯝꯗꯒꯤ ꯄꯣꯂꯥꯡ ꯃꯆꯥꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯈꯥꯃꯦꯟꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯒꯦ ꯁꯪꯗ꯭ꯔꯦ ꯅꯊꯤꯕꯣꯡꯗꯣ ꯆꯥꯅꯕꯅꯦ ꯑꯩꯅ ꯄꯨꯔꯛꯎ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯗꯩꯁꯤꯗ ꯏꯟꯁꯥꯡꯗ ꯍꯥꯞꯂꯕꯗꯤ ꯈꯥꯃꯦꯟꯁꯤꯗꯅꯤ ꯈꯟꯗꯅ ꯅꯪꯅ ꯁꯥꯏꯗꯧꯔꯤꯕ ꯀꯅꯥꯝꯇꯅ ꯆꯥꯗꯧꯕꯁꯨ ꯅꯠꯇꯕꯗ ꯆꯥꯔꯣꯏ ꯑꯝꯇ ꯑꯩ ꯃꯁꯤ ꯀꯌꯥꯝꯇꯅꯣꯅꯦ ꯂꯩꯌꯦ ꯌꯩꯕꯤ ꯅꯪ ꯍꯣꯔꯦꯟ ꯍꯥꯞꯂꯕꯗꯤ ꯆꯥꯗꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯤꯆꯩ ꯋꯥꯉꯥꯡ ꯑꯊꯤꯕ ꯀꯌꯥ ꯆꯩꯊꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯃꯔꯤ ꯆꯩꯊꯔꯛꯄꯗꯨꯗ ꯑꯔꯨꯕꯤ ꯀꯔꯤꯝꯇ ꯈꯨꯝꯗ ꯄꯦꯔꯤ ꯂꯥꯛꯂꯒ ꯁꯥꯎꯔꯤ ꯑꯗꯨꯃꯛ ꯈꯣꯟꯗꯥ ꯂꯛꯇꯥꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯄꯨꯔꯛꯂꯒꯨꯝꯁꯤꯔ ꯈꯜꯂꯕꯅꯤ ꯑꯃꯨꯛ ꯆꯩꯔꯛꯂꯅꯤ ꯈꯟꯗꯅ ꯄꯨꯕꯤꯔꯛꯄꯒꯤ ꯋꯥꯅꯤ ꯄꯣꯂꯥꯡꯗꯨ ꯄꯨꯔꯛꯑꯣ ꯍꯥꯏꯗꯣ ꯈꯣꯟ ꯌꯥꯝ ꯍꯥꯎꯇ꯭ꯔꯕ ꯅꯠꯇꯦ ꯏꯃꯥꯕꯨ ꯏꯆꯥꯗ ꯏꯆꯥ ꯏꯕꯦꯝꯃ ꯄꯣꯂꯥꯡꯗꯣ ꯑꯃꯨꯛꯇ ꯄꯨꯕꯤꯔꯛꯎ ꯀꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯅ ꯌꯥꯅꯅꯕ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯑꯄꯩꯕꯤ ꯀꯧꯕ ꯁꯥꯎꯋꯦ ꯈꯪꯅ ꯑꯄꯩꯕꯤꯗꯣ ꯀꯧꯔꯛꯄꯗꯨꯒꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯐꯖꯅ ꯑꯔꯨꯕꯤ ꯍꯥꯏꯅ ꯀꯧꯔꯤꯉꯩꯗꯗꯤ ꯅꯪ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯕ ꯇꯥꯅꯕꯗꯤ ꯀꯧꯔꯛꯇ꯭ꯔꯒ ꯇꯥꯅꯕ ꯀꯧꯗꯦꯌꯦ ꯅꯪꯗꯤ ꯃꯁꯤꯗꯩꯁꯤꯗ ꯑꯄꯩꯕꯤ ꯍꯥꯏꯅ ꯀꯧꯗ꯭ꯔꯤ ꯐꯥꯎ ꯁꯨꯛꯇꯥ ꯇꯥꯕ ꯅꯠꯇꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯕ ꯅꯃꯤꯡꯅꯣ ꯈꯪꯗꯦꯕ ꯀꯅꯥꯅ ꯄꯥꯝꯃꯦ ꯍꯥꯏꯅꯣ ꯑꯩꯒꯤ ꯑꯁꯥꯎꯕꯤꯅꯤ ꯍꯥꯏꯕ ꯈꯪꯅ ꯅꯣꯏꯅ ꯄꯪꯀꯧꯗ ꯀꯧꯅꯗꯅ ꯃꯤꯅꯁꯨ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕꯁꯦ ꯈꯪꯗ꯭ꯔꯕꯅꯤ ꯑꯉꯥꯡ ꯑꯃꯅꯁꯨ ꯑꯄꯩꯕꯤ ꯑꯍꯜ ꯑꯃꯅꯁꯨ ꯑꯄꯩꯕꯤꯅ ꯑꯩꯅꯦ ꯏ ꯌꯥꯝ ꯀꯥꯕꯖꯥꯠꯅꯤ ꯍꯥꯏꯅ ꯃꯈꯣꯡ ꯊꯤꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯤꯗꯤꯕ ꯍꯥꯏꯅ ꯁꯣꯜꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯁꯤꯜꯂꯛꯄꯗ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯕꯦꯝꯃ ꯑꯔꯨꯕꯤ ꯍꯟꯗꯛꯁꯨ ꯀꯧꯕ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯌꯥꯛꯅ ꯑꯄꯩꯕꯤ ꯑꯔꯨꯕꯤ ꯃꯥꯁꯨ ꯑꯔꯨꯕꯤ ꯍꯥꯏꯅ ꯀꯧꯔꯤꯉꯩꯗꯗꯤ ꯇꯥꯗꯦ ꯑꯗꯨꯕꯨ ꯑꯄꯩꯕꯤ ꯍꯥꯏꯅ ꯍꯦꯛ ꯀꯧꯔꯛꯄꯒ ꯇꯥꯗꯨꯅ ꯁꯧ ꯂꯥꯎꯅ ꯀꯩꯅꯣ ꯄꯪꯀꯧꯗ ꯀꯧꯏꯁꯤꯕꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯃꯁꯤꯗꯤꯕ ꯃꯇꯝꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯆꯥꯛ ꯊꯥꯒꯠꯅꯕ ꯇꯧꯔꯣ ꯁꯪꯗ꯭ꯔꯦ ꯑꯩ ꯉꯝꯃꯣꯏ ꯍꯩ ꯀꯪꯂꯩ ꯐꯤꯒꯤ ꯇꯧꯅꯨ ꯍꯣꯔꯦꯟ ꯅꯄꯥ ꯍꯜꯂꯛꯄꯒꯅꯦ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯅꯤ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯊꯥꯒꯠꯂꯨ ꯆꯠꯂꯨ ꯉꯝꯃꯣꯏꯕ ꯈꯨꯖꯤꯟ ꯐꯦꯡꯕꯗ ꯉꯥꯏꯔꯤꯅꯤ ꯆꯥꯛꯀ ꯊꯣꯡꯕ ꯉꯝꯃꯣꯏ ꯈꯨꯖꯤꯟ ꯆꯨꯅꯤ ꯅꯪꯅꯦ ꯈꯨꯖꯤꯟ ꯐꯦꯡꯕ ꯌꯥꯝ ꯄꯥꯝꯂꯕꯗꯤ ꯅꯈꯨꯠꯇꯨ ꯀꯛꯄ ꯁꯣꯏꯔꯣꯏ ꯍꯌꯦꯡ ꯅꯨꯄꯥ ꯎꯅꯔꯣꯏꯗꯣꯏꯅꯦꯕ ꯅꯨꯡꯁꯤꯗꯤ ꯏꯃꯥꯅ ꯊꯣꯡꯉꯣꯕ ꯅꯪꯅꯦ ꯅꯨꯄꯥ ꯎꯅꯕ ꯌꯥꯝ ꯄꯥꯝꯂꯕꯗꯤ ꯅꯃꯥꯏ ꯑꯅꯥꯟꯕꯗꯣ ꯁꯣꯏꯔꯣꯏ ꯊꯥꯡꯅ ꯌꯥꯟꯁꯤꯟꯕ ꯅꯃꯥꯏꯗꯨꯗ ꯗꯥꯛ ꯑꯃ ꯇꯥꯔꯕꯗꯤ ꯅꯨꯄꯥꯒ ꯇꯨꯃꯤꯠ ꯐꯥꯎ ꯄꯥꯏꯔꯣꯏ ꯅꯨꯄꯥꯌꯦ ꯈꯪꯗ꯭ꯔꯤꯌꯦ ꯅꯪ ꯍꯥꯏꯔꯒ ꯃꯅꯤꯇꯣꯝꯕꯤꯗꯨ ꯃꯆꯤꯟꯗꯨꯗꯒꯤ ꯑꯃꯨꯛ ꯃꯤꯆꯩ ꯋꯥꯉꯥꯡ ꯑꯊꯤꯕ ꯃꯌꯥꯝ ꯑꯃ ꯆꯩꯊꯔꯛꯄ ꯂꯦꯞꯂꯝꯗꯦ ꯑꯔꯨꯕꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯁꯥꯎꯔꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯌꯥꯔꯦ ꯊꯣꯡꯉꯒꯦ ꯀꯩ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯨꯒ ꯀꯣꯕꯤ ꯃꯁꯣꯏ ꯈꯔ ꯇꯧꯔꯒꯅꯦ ꯀꯥꯡꯁꯣꯏ ꯑꯃ ꯇꯧ ꯑꯩꯗꯤ ꯀꯥꯡꯁꯣꯏꯗꯨ ꯇꯜꯂꯦꯕ ꯆꯥꯅꯤꯡꯗꯦ ꯁꯥꯒꯠꯂꯛꯄꯁꯤꯗ ꯊꯥꯎ ꯆꯥꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯣ ꯅꯁꯛꯅꯁꯨ ꯐꯖꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯄ ꯌꯥꯝ ꯄꯥꯝꯗꯥꯏ ꯅꯪ ꯊꯥꯎ ꯌꯥꯝ ꯆꯥꯔꯕꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯏꯅꯦ ꯀꯅꯥ ꯍꯥꯏꯕ
ꯊꯥꯎꯅꯦꯅ ꯀꯨꯁꯨ ꯀꯨꯃꯦꯟ ꯊꯣꯛꯇꯣꯏꯅꯤꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯔꯣꯏ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯍꯣꯏ ꯏꯕꯦꯝꯃ ꯁꯅꯥ ꯏꯕꯦꯝꯃꯅ ꯄꯥꯝꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩꯅꯗꯤ ꯇꯥ ꯈꯣꯏꯗꯨꯝꯒ ꯎꯅꯅꯤ ꯈꯟꯅ ꯈꯨꯖꯤꯟ ꯈꯨꯌꯥꯒꯁꯦ ꯐꯦꯡꯖꯔꯤꯅꯤ ꯑꯃꯨꯛ ꯂꯣꯏꯅ ꯆꯨꯕ ꯇꯥꯔꯦ ꯑꯩꯗꯤꯕꯀꯣ ꯄꯦꯜꯂꯦ ꯍꯥꯏꯔꯒ ꯑꯄꯩꯕꯤ ꯁꯧ ꯁꯧ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯄꯩꯕꯤ ꯆꯥꯛꯈꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯩꯔꯤꯕ ꯐꯥꯟꯗꯨ ꯑꯃꯊꯣꯛ ꯆꯤꯡꯁꯤꯜꯂꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯐꯝꯊꯔꯒ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ ꯅꯨꯄꯤ ꯑꯣꯏꯕꯤ ꯍꯥꯏꯁꯤꯗ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯗꯧꯕ ꯅꯣꯡ ꯉꯥꯜꯂꯦ ꯅꯨꯃꯤꯠ ꯇꯥꯔꯦ ꯆꯥꯛꯇꯗꯣ ꯇꯧꯕꯗ ꯑꯩꯅꯦ ꯆꯥꯛꯈꯨꯝꯁꯤ ꯎꯕꯗ ꯏꯁꯥꯁꯦ ꯇꯤꯟꯕꯤ ꯀꯥꯡꯉꯦꯕ ꯍꯥꯏꯅ ꯑꯗꯨꯃꯛ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯏꯟꯁꯥꯡ ꯃꯅꯥꯗꯨ ꯁꯦꯝꯃꯤ ꯑꯗꯨꯝꯅ ꯇꯟꯅ ꯑꯗꯨꯃꯛ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯁꯤ ꯍꯥꯏꯅ ꯆꯥꯊꯣꯛꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯂꯣꯏꯔꯦ ꯁꯨꯞꯅꯒꯤ ꯃꯃꯥ ꯃꯆꯥꯗ ꯉꯥꯏꯔꯦ ꯃꯃꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯕꯨꯛ ꯊꯟꯗ꯭ꯔꯕꯁꯨ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯇꯥꯔꯦ ꯈꯟꯅ ꯃꯌꯥꯗ ꯂꯩꯔꯤꯕ ꯆꯥꯛꯇꯨ ꯁꯥꯏꯅ ꯑꯩꯗꯤ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯔꯒ ꯀꯣꯝꯄꯥꯛꯇꯨꯗ ꯃꯈꯨꯠ ꯆꯣꯞ ꯍꯝꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯃꯃꯥ ꯏꯕꯦꯝ ꯃꯃꯥꯅꯁꯨ ꯂꯣꯏꯅ ꯈꯪꯂꯗꯨꯅ ꯆꯥꯅ ꯀꯔꯤꯝꯇ ꯈꯟꯗ ꯕꯦꯝꯃ ꯅꯪꯕꯨ ꯅꯕꯨꯛ ꯊꯟꯅ ꯆꯥꯎꯅꯦ ꯐꯣꯟꯁꯤꯗꯤ ꯏꯃꯥ ꯑꯗꯨꯝ ꯐꯦꯡꯒꯦꯅꯦ ꯑꯔꯨꯕꯤ ꯃꯥꯅ ꯈꯜꯂꯤꯕ ꯄꯨꯝꯕ ꯃꯃꯥ ꯏꯕꯦꯝꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯑꯔꯨꯕꯤ ꯈꯪꯄ꯭ꯔꯦꯛꯇꯤ ꯈꯪꯏ ꯑꯗꯨꯕꯨ ꯃꯃꯥꯗ ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯎꯠꯊꯣꯛꯇꯅꯕ ꯍꯥꯏꯅ ꯁꯥꯎꯁꯤꯟꯅꯔꯒ ꯑꯩ ꯑꯗꯨꯒꯨꯝꯕ ꯈꯟꯕ ꯀꯩꯝꯇ ꯂꯩꯇꯦ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯅ ꯇꯣꯛꯆꯕꯁꯤꯕꯨ ꯑꯃꯨꯛ ꯑꯩꯕꯨ ꯀꯣꯟ ꯐꯦꯡꯕ ꯇꯟꯕ ꯇꯥꯍꯜꯂꯗꯅ ꯇꯟꯗ꯭ꯔꯗꯤ ꯑꯩꯅ ꯆꯥꯕ ꯂꯣꯏꯔꯒ ꯅꯪꯅ ꯂꯣꯏꯁꯤꯜꯂꯒ ꯐꯦꯡꯗꯣꯛꯑꯝꯃꯣꯗꯅ ꯏꯁ ꯉꯝꯃꯣꯏ ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯐꯦꯡꯒꯦ ꯍꯥꯏꯗꯨꯗꯤ ꯑꯩ ꯐꯦꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯑꯔꯨꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯃꯅꯤꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯦꯠ ꯂꯥꯎꯕ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯔꯁꯨ ꯐꯖ ꯅꯨꯡꯉꯥꯏꯅ ꯇꯧ ꯌꯥꯗꯕ ꯃꯌꯥꯝꯁꯤꯗ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠ ꯍꯥꯝꯗꯣꯛꯅ ꯆꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯕ ꯇꯧꯅ ꯃꯁꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯃꯥꯅ ꯋꯥꯈꯜ ꯇꯥꯒꯗꯕꯁꯤꯕꯨ ꯃꯥꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯁꯤꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯂꯣꯏꯗꯧꯔꯤ ꯍꯥꯏꯅ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯒ ꯀꯣꯜꯂꯤꯛꯇꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯑꯔꯨꯕꯤ ꯃꯥꯗꯤ ꯑꯗꯨꯃꯛ ꯒꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕ ꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯕꯅꯤꯅ ꯏꯃꯨꯡ ꯃꯪꯒꯣꯜꯗꯨꯗꯤ ꯄꯨꯝꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤ ꯃꯃꯥ ꯏꯕꯦꯝ ꯃꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯋꯥꯕꯅ ꯉꯟꯅ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯕꯨꯡ ꯏꯕꯨꯡꯉꯣ ꯕꯤꯅꯣꯗꯨ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯄꯨꯝꯆꯥꯏ ꯆꯥꯏꯅ ꯊꯝꯕꯁꯤ ꯎꯕꯗ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯣꯏ ꯏꯃꯥꯎ ꯆꯪ ꯅꯣꯏ ꯑꯝꯇ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯁꯤꯔꯕ ꯍꯧꯖꯤꯛ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯣ ꯅꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯇꯧꯅꯤꯡꯗ꯭ꯔꯕꯗꯤ ꯁꯨꯃꯥꯡ ꯃꯪꯒꯣꯜꯁꯨ ꯇꯧꯈꯥꯏꯔꯒꯦꯁꯦ ꯂꯣꯏ ꯇꯧꯈꯥꯏꯔꯒꯦ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯂꯤ ꯑꯔꯨꯕꯤ ꯃꯥꯗꯤ ꯃꯕꯨꯡꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨ ꯑꯃꯗ ꯇꯥꯗ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯝꯂꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝ ꯃꯃꯥꯗꯤ ꯃꯪꯂꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯅꯥ ꯁꯤꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯏꯈꯪ ꯈꯪꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯆꯥꯅꯨꯄꯥꯗ ꯃꯣꯟꯁꯤꯜꯂꯒ ꯍꯥꯏ ꯑꯆꯧꯕ ꯀꯅꯥ ꯁꯤꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯀꯅꯥ ꯁꯤꯔꯦ ꯍꯥꯏꯒꯦꯅꯦ ꯍꯣ ꯑꯗꯨꯕꯨꯅꯦ ꯀꯅꯥꯅꯣ ꯅꯪꯅ ꯍꯧꯖꯤꯛꯇ ꯁꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯃꯤ ꯁꯤ ꯍꯥꯏꯈ꯭ꯔꯒꯦ ꯅꯪꯅ ꯂꯥꯎꯔꯛꯂꯤꯕꯗꯨꯕꯨ ꯃꯤ ꯁꯤꯕ ꯅꯠꯇꯕ꯭ꯔꯣ ꯑꯗꯨꯗꯤꯅꯦ ꯏꯃꯨꯡ ꯃꯪꯒꯣꯜꯁꯦ ꯀꯔꯤꯝꯇ ꯇꯧꯗ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒ ꯂꯩꯕꯁꯤꯗ ꯇꯧꯈꯥꯏꯔꯒꯦ ꯍꯥꯏꯕꯅꯤ ꯏꯆꯦ ꯑꯩꯗꯤ ꯅꯆꯟꯅꯨꯄꯤꯅ ꯇꯧꯔꯝꯂꯅꯤ ꯈꯟꯗꯅ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤꯅꯦ ꯇꯧꯅꯤ ꯌꯥꯝ ꯇꯧꯅꯤꯕ ꯇꯜꯂꯤꯕ ꯃꯔꯤꯟ ꯈꯨꯇꯟꯗꯨꯒ ꯏꯃꯥꯅꯁꯨ ꯈꯔ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦ ꯃꯅꯥꯗ ꯍꯥꯞꯇꯦꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯧ ꯁꯔꯨꯛ ꯅꯣꯏꯁꯨꯈꯔ ꯍꯥꯏꯌꯨꯗꯅ ꯀꯔꯥꯏꯗꯒꯤ ꯅꯄꯥꯒ ꯅꯪꯒꯅ ꯃꯇꯣꯝꯇꯅꯦꯗꯅ ꯅꯥꯎ ꯆꯥꯎꯍꯟꯕꯗ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯁꯦ ꯑꯃꯠꯇ ꯂꯧꯗ꯭ꯔꯦꯕ ꯑꯩꯗꯤꯅꯦ ꯅꯪꯅ ꯂꯥꯎ ꯈꯣꯡꯂꯛꯄꯗꯨꯗ ꯃꯤ ꯁꯤꯕ ꯌꯥꯎꯔꯕ ꯃꯥꯜꯂꯦꯗꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯂꯥꯏꯒ ꯑꯝꯇ ꯈꯣꯏꯔꯝꯗ꯭ꯔꯤꯅ ꯇꯧꯔꯤꯁꯦ ꯍꯥꯏꯔꯒ ꯃꯅꯤꯇꯣꯝꯕꯤ ꯉꯥꯡꯗꯅ ꯃꯁꯝ ꯃꯅꯥ ꯇꯥꯁꯤꯟꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯕꯤꯅꯣ ꯃꯥꯅ ꯑꯗꯨ ꯀꯟꯅ ꯉꯥꯡꯂꯤꯕꯗꯨ ꯃꯃꯥꯒ ꯃꯆꯜꯒꯅ ꯈꯖꯤꯛ ꯐꯥꯎꯕ ꯂꯧꯗꯦ ꯍꯥꯏꯕꯒꯨꯝ ꯁꯥꯎꯅꯤꯡ ꯃꯆꯤꯟꯗ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗꯤ ꯁꯦꯝꯗꯣꯛꯄꯒ ꯑꯝꯇ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯅꯤꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯕꯒ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯉꯣꯟꯗ ꯉꯥꯡꯗꯧ ꯁꯔꯨꯛ ꯅꯆꯟꯗꯨ ꯉꯝꯅꯕ ꯍꯧꯗꯣꯛꯎ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯉꯝꯅꯕ ꯍꯧꯗꯣꯛꯄ ꯌꯥꯗ꯭ꯔꯣꯀꯣ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯑꯁꯤꯒꯤ ꯋꯥꯁꯦ ꯑꯗꯨꯝ ꯍꯥꯏꯕ ꯏꯁꯥ ꯃꯣꯏ ꯃꯌꯥꯝ ꯄꯣꯛꯂꯤꯕꯁꯦ ꯃꯣꯏꯒꯤ ꯄꯥꯈꯣꯟ ꯁꯤꯐꯝ ꯑꯣꯏꯅꯕ ꯇꯥꯔꯦꯅꯦ ꯑꯩꯕꯨ
ꯍꯥꯏꯅ ꯉꯥꯡꯗꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯃꯆꯥꯅꯨꯄꯤ ꯍꯧꯗꯣꯛꯄꯅꯤ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯔꯨꯕꯤꯌꯥ ꯑꯔꯨꯕꯤ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯅꯨꯃꯤꯠꯁꯤ ꯌꯧꯔꯦꯅꯦ ꯅꯪꯕꯣ ꯉꯥꯡꯗꯅ ꯀꯥꯡꯈꯜꯗꯣ ꯍꯥꯏꯒꯠꯄꯤꯔꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯇꯨꯝꯃꯤ꯫ ꯀꯥꯡꯈꯜꯗꯣ ꯍꯥꯏꯒꯠꯂꯨꯔꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯐꯩꯒ꯭ꯔꯥꯛ ꯌꯨꯝꯈ꯭ꯔꯥꯛ ꯇꯧꯔꯒ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯇꯧꯔꯤꯁꯤꯡ ꯌꯥꯍꯤꯞꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯀꯧꯕ ꯂꯝꯕꯅ ꯇꯥꯗ꯭ꯔꯤꯕ ꯍꯩ ꯕꯦꯝꯃ ꯑꯔꯨꯕꯤ ꯑꯔꯨꯕꯤ ꯍꯥꯏꯅ ꯃꯃꯥꯅ ꯀꯧꯏ꯫ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯃꯥꯅ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯗꯦ꯫ ꯑꯗꯨꯗꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯁꯤꯡ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯍꯩ ꯑꯄꯩꯕꯤ ꯑꯄꯩꯕꯤ ꯅꯪꯕꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯅꯦ? ꯉꯁꯥꯏ ꯃꯈꯩ ꯇꯥꯁꯤꯟꯅꯗꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯑꯁꯥꯎꯕꯤ ꯃꯃꯤꯡꯗꯨ ꯀꯧꯔꯛꯄꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯆꯠ ꯌꯨꯡꯈꯠꯂꯒ ꯃꯁꯝ ꯃꯅꯥꯏ ꯐꯥꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯥꯕꯨ ꯑꯩꯉꯣꯟꯗ ꯀꯩ ꯄꯦꯟꯗꯕ ꯂꯩꯒꯦꯕ? ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯆꯔꯣꯏ ꯁꯥꯗꯅ ꯀꯩꯅꯣꯕ ꯑꯩꯒꯤ ꯀꯥꯗ ꯂꯩꯁꯤꯕꯣ? ꯏꯁ ꯅꯣꯡ ꯉꯥꯟꯗꯕ ꯑꯩꯒꯤ ꯅꯨꯃꯤꯠꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯂꯋꯥꯏ ꯂꯦꯝꯐꯨꯗꯕꯨ ꯊꯣꯛꯏꯇꯨ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯊꯣꯛꯀꯦꯔꯥ ꯂꯨꯈꯝꯗ ꯊꯣꯛꯀꯦꯔꯥ ꯑꯝꯇ ꯈꯪꯗꯦ ꯊꯣꯛꯈ꯭ꯔꯣꯁꯦ ꯑꯝꯇ ꯋꯥꯏ ꯁꯪꯅ ꯇꯨꯝꯍꯧꯒꯦꯕ ꯆꯠꯂꯣ ꯊꯣꯛꯈ꯭ꯔꯣꯕꯁꯦ ꯍꯥꯏꯅ ꯇꯨꯝꯁꯤꯠ ꯐꯥꯗꯦ ꯍꯥꯏꯅ ꯃꯃꯥꯗꯨ ꯅꯝꯗꯅ ꯍꯦꯛꯇ ꯀꯥꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒ ꯑꯣꯏꯕꯒ ꯃꯆꯥꯅꯨꯄꯤꯒ ꯑꯗꯨꯝ ꯑꯣꯟꯁꯤꯟꯅꯗꯅ ꯂꯩꯔꯕꯗꯤ ꯂꯝꯁꯦꯡ ꯋꯥꯏꯁꯦꯡ ꯑꯝꯇ ꯇꯧꯗꯦ ꯍꯥꯏꯗꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯏꯔꯥꯡ ꯇꯧꯔꯛꯄ ꯇꯥꯔꯦ ꯈꯟꯅ ꯎꯄꯥꯏ ꯂꯩꯇ꯫ ꯄꯦꯜꯂꯕꯅꯤꯍꯦ ꯑꯩꯗꯤ ꯃꯤꯒꯤꯗꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯑꯋꯥꯕ ꯀꯣꯛꯅꯩ ꯍꯥꯏ ꯑꯩꯒꯤꯗꯤ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯊꯕꯛ ꯍꯦꯟꯅ ꯆꯤꯜꯂꯦ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤ ꯉꯥꯡꯅꯕ ꯇꯟꯗꯅ ꯃꯥꯅ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯃꯛ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯗꯤ ꯇꯧꯔꯝꯃꯤ꯫ ꯑꯔꯨꯕꯤꯁꯨ ꯃꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯍꯀꯥꯝ ꯋꯥ ꯁꯟꯈꯩ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯁꯅꯥ ꯏꯕꯦꯝꯃ ꯍꯧꯒꯠꯄꯤꯔꯛꯂꯦꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯅꯅꯥꯏ ꯅꯃꯥꯅ ꯂꯣꯏꯔꯕꯅꯤ ꯆꯥꯛ ꯏꯁꯤꯡꯗꯨꯗꯗꯤ ꯁꯅꯥ ꯏꯕꯦꯝꯃꯅ ꯊꯣꯡꯕꯤꯔꯣ꯫ ꯑꯁ ꯇꯧꯕꯩ ꯇꯧꯕ ꯆꯥꯛꯇꯨꯗꯁꯨ ꯊꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯤ ꯀꯌꯥꯗꯅꯣꯅꯦꯁꯦ ꯃꯥꯅ ꯇꯧꯗꯧꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯤꯔꯦ ꯑꯁꯤꯃꯛꯇꯗ ꯑꯍꯜ ꯂꯃꯟ ꯁꯥꯒꯠꯇꯅ ꯆꯥꯛꯀꯗꯣ ꯊꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯤ ꯀꯥꯏꯅ ꯃꯆꯤꯟꯁꯤ ꯍꯥꯏꯕꯕꯨ ꯉꯝꯃꯤꯅꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯏꯃꯥꯅ ꯊꯕꯛ ꯐꯕꯗꯨꯗ ꯍꯥꯏꯕꯅꯤꯗ꯫ ꯐꯅꯤ ꯌꯥꯝ ꯐꯅꯤꯕ ꯊꯕꯛ ꯇꯧꯕꯤꯗꯧꯕ ꯁꯅꯥ ꯏꯕꯦꯝꯃꯅ ꯃꯍꯥꯔꯥꯅꯤ ꯁꯥꯗꯅ ꯈꯤꯜꯂꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤꯅ ꯊꯕꯛ ꯃꯌꯥꯝꯁꯦ ꯉꯝꯗ ꯇꯧꯖꯔꯤꯕꯅꯤ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯁꯨ ꯑꯗꯨꯃꯛ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯖꯔꯤꯌꯦ꯫ ꯑꯁ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤꯕ ꯑꯩꯅ ꯆꯥꯛ ꯏꯁꯤꯡꯗꯣ ꯁꯠ ꯊꯣꯡꯖꯧꯔꯒꯦ ꯀꯨꯏꯊꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯀꯣꯠ ꯅꯧꯕ ꯋꯥ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯍꯥꯊꯨ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯆꯥꯏꯊ ꯈꯣꯠꯊꯕ ꯂꯣꯏꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯕꯛ ꯑꯅꯤ ꯂꯣꯡꯕ ꯌꯥꯗꯕ ꯅꯨꯄꯤꯗꯨꯗꯤ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯈꯨꯠꯇꯨ ꯆꯣꯞ ꯍꯥꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯏꯉꯛ ꯉꯛꯅ ꯀꯣꯟꯁꯤꯗꯤ ꯀꯅꯥꯅ ꯐꯦꯡꯗꯧꯔꯤꯕ? ꯈꯪꯗꯦ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯉꯦ ꯑꯩꯒꯤ ꯁꯔꯨꯛ ꯂꯣꯏꯔꯦ ꯀꯣꯟꯒ ꯑꯃꯨꯛ ꯐꯦꯡꯕꯗꯤ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯈꯨꯠ ꯇꯩꯊꯣꯛꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯤꯇꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯁꯥꯎꯅꯤꯡꯅ ꯑꯄꯩꯕꯤ ꯍꯥꯏꯁꯤꯅꯤ ꯃꯉꯛꯁꯤ ꯄꯩꯕꯗ ꯅꯠꯇ ꯃꯕꯨꯛꯁꯤꯁꯨ ꯌꯥꯎꯅ ꯄꯩꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯐꯤꯕꯝꯁꯤꯒ ꯃꯌꯨꯡꯒꯁꯨ ꯄꯥꯅꯤꯡꯂꯤ ꯆꯟꯅꯗꯗꯅ ꯊꯨꯝ ꯈꯨꯕꯥꯃꯝ ꯐꯥꯎꯕ ꯊꯥꯛꯇꯕꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯁꯦ ꯈꯟꯗꯦꯕ ꯍꯥꯏꯅ ꯏ ꯀꯥꯅ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯅ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯦ ꯀꯣꯂꯤꯛꯇꯨ ꯐꯦꯡꯕ ꯆꯥꯝꯕꯒꯤ ꯋꯥꯈꯜ ꯈꯟꯗ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯃꯃꯥꯅ ꯇꯧꯖꯅꯤ ꯈꯟ ꯊꯣꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯇꯥ ꯁꯦꯅꯨ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯁꯦꯅꯨ ꯍꯣ ꯁꯦꯅꯨ ꯂꯦꯝꯕꯤ ꯀꯩꯅꯣ ꯁꯤꯕꯣ ꯑꯅꯥꯁꯤ ꯄꯪꯂꯕ꯭ꯔꯥ ꯀꯩꯅꯣ ꯁꯨꯛꯇꯥ ꯊꯥꯗꯕꯁꯤꯕꯣ ꯍꯥꯏꯅ ꯂꯥꯎꯈꯣꯡ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒ ꯇꯟꯕ ꯃꯥꯟꯅꯕ ꯃꯇꯥꯗꯨ ꯏꯃꯨꯡꯗ ꯃꯃꯥꯒ ꯀꯟꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯁꯦꯅꯨ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯍꯥꯏ ꯀꯇꯟ ꯆꯥꯎꯕꯤꯌꯥ ꯅꯌꯥꯁꯦ ꯆꯥꯕ ꯄꯨꯈꯝ ꯇꯦꯡꯀꯣꯠꯁꯤꯗꯁꯨ ꯐꯦꯡꯉꯝꯃꯨ ꯀꯩꯗꯧꯒꯦ ꯑꯗꯨꯛ ꯆꯥꯎꯔꯕ ꯅꯪꯕꯨ ꯑꯩꯅ ꯁꯨꯝ ꯁꯦꯕꯥ ꯇꯧꯀꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤ ꯁꯦꯕꯥꯗ ꯏꯕꯦꯝꯃ ꯑꯩꯅꯦ ꯈꯣꯡꯒꯁꯦ ꯇꯦꯛ ꯇꯧꯔꯦ꯫ ꯏꯁ ꯏꯃꯥ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯒꯨꯝꯁꯤꯗ ꯉꯁꯤꯈꯛ ꯄꯨꯛꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯂꯣꯏꯔꯦ ꯃꯨꯛꯇꯣꯏꯕ ꯏꯃꯥꯅ ꯉꯥꯡꯉꯤꯕ ꯀꯌꯥꯗꯅꯣꯅꯦ ꯃꯁꯦ ꯉꯁꯤꯈꯛꯅꯤ ꯀꯥꯏꯅ ꯅꯈꯨꯠ ꯂꯩꯊꯨꯡ ꯊꯨꯡꯗꯧꯕꯤꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯔꯒ ꯍꯨꯟꯗꯣꯛꯂꯝꯕ ꯃꯌꯥꯝꯗꯣ ꯅꯅꯥꯏ ꯅꯃꯥ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯂꯣꯏꯁꯤꯜꯂꯤꯕ ꯀꯣ ꯅꯨꯡꯇꯤꯒꯤꯅꯤ ꯅꯪꯕꯨ ꯅꯣꯡꯃꯇ ꯅꯈꯨꯠ ꯂꯩꯊꯨꯡ ꯊꯨꯡꯕꯤꯗꯨꯅ
ꯆꯈꯥꯏꯔꯝꯕ ꯑꯝꯇ ꯅꯁꯥꯅ ꯈꯪꯅ ꯂꯣꯏꯁꯤꯟꯅꯤ ꯍꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯍꯥ ꯌꯥꯎꯈ꯭ꯔꯕ꯭ꯔꯩꯕ ꯏꯃꯥ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯔꯣꯏꯁꯤꯀꯣ ꯑꯩꯅꯁꯨ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯅꯣꯡꯃꯇ ꯄꯟꯊꯣꯛꯂꯒ ꯉꯥꯡꯗꯕꯅꯤ 이스 낭나 까리 떠우자 사단 하 까리부 떠우게바 콧모바 나신도 낭나 떠우바 하이부 농퐁 nganbadagi 미기 마윰다 꼬이쯧쯧바 한질락라가 아래에 레이브 티라가 싸바 아두가 목 싸카이란바 꼬이쯧쯧바 아두다 나트로 하이나 마마이 베마나 ngang 시누 렘비수 마나 톡바 아마 ngamnabadum 쿰니 adumna mama masa aduna launabadуда arubi masinda tapna sidi piba mamani Makoi mama masagi maraksida changlu lao yaba nati ay yum halawbuna pani haina sonduna arubi upai leita mamai leiduna mayum tamna hankirami numin adugi nungthildu arubi maga khangnazaba khoidumga unage khanna mingsel mamangda kanna make semni masinda surtadaba isai masungang nungsi makada lengningle aidi nungsi makada la 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 Tanjaduda mamai bimasu imungdagi thoglakpada masanupina ukung tenda thekliba mingsel mamangda leplaga isai nganngangdana maning amuk yeng mamang amuk yeng tawibadu ubada makutu haipet thillaga paithoklaga saksidi hai apai biya nang amuk kaida paidore chumnei bema nang kai se tawri haina hangba yabase asau bise hekta haidradi yadabagi moongda Adubune nangbu kadai dungu paidorageba ho nupa unaruge naya nupa na unasi haye aduna unaruge thamoi masum tare haina mana thokpa ma mama do onsilaga isai dum saksilami mataududa mamai be mamadi masanupi ga onsinaraga ngangnaba tandana masin dum paithoklaga maida mamai si kaibaga mata khangdrabar karino hairaga paithoklaga Mamai be mamasu mana thokpa migi mayumda miwa ngangbani haina satke tawi mamana satke tawribadu ubada masanupi masu mingsel yengna yengna imai be ma wakal tabibu karaida kanagida muk kari miwa ngangba satke hairibano is imani ko namai bu panana ba imane ba ha ima sajindana aina satningba satkani tawningba tawni nangsu nangna tawningba tawribadun Aisu aina thokpa aningba tawni ima hek saradun laisabi ma oina magi tawpham thokpa tawge haidi aida mu panaraga layeba apai bi haisi laisabi apai bi si hairaga paithoklaga mana thokpa ama satkirami arubi masu mamai be mana ngangli sakli mayamdu amata tada mana thokpa make sembadu loisinaba tawrami loibaga haiphet amu mingsel tu yenglaga phazare simangai phazaba haidu Asidabu karama nupana noba ngauroi doisi aina somda make semlingaida ta khoidumdo ngaiba ngamdadana mayumda lamba tare haina hathu thongdo ngaboi thingsinboi tawramlaga konthong adomda sen thokhirami asomdana khoidumdu arubi lakpa ngaibada ukhaduda phamna uiraga khanglabani nakal amaromdana mamai be mamani tombidu awangi imungduda lakpada Manau nupi thokpa samadu masanupi ibesana poka phoibiraga mama masa nokdana wari saribadu ubada mangolduda kakhatna namana sa noibu hikainari bro pok phoinari bro mabo imagi pok phoiramani khonjeldu tabada mamit usilaga leiramba samadu phatpanglaga isia naubema noidi nasanupi wakhal tab leibanina nungai jaramganida aigidi Isa nupi amakak yaubado mana thokpa pai dum laikhri kadaidagi noda ngasidani mana leitana leisi asisu selpiu haidana tawsinnarin khangdre bema hausik matamgi angangsingse isa sungai misa sungai wakhal amata tade ngangna sangnaba ma iya yade aine isa nupi adugi he khanbada wakhal laiman oiraban matam amadadi isa nupa pokpase matha sarami hai adubunya hausiki matam sidadi isa nupi pokpana hena dum matha sarida hoini si matam sia matam ama oina tawri thainadi nupa masa singsia ngangna saknaba iya yaramdaban adubunya hausikan sidi nupa masa singse ngangnaba bu wadri nupi masa singse oina ngangnaba yamna warebo khangdre bima mahi masing tam hanubai koina oina lalabra karino
ꯀꯔꯤꯒꯤ ꯂꯥꯟꯕꯅꯣ ꯏꯆꯦ ꯑꯩꯈꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤꯕꯁꯤꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯈꯔꯇ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯇꯝꯍꯟꯕꯅꯤ ꯑꯗꯨꯕꯨꯅꯤ ꯏꯕꯦꯝꯃ ꯋꯥꯈꯜ ꯂꯧꯁꯤꯡ ꯋꯥꯡꯈꯠꯅꯕꯗꯤ ꯑꯃꯠꯇ ꯇꯧꯅꯗ꯭ꯔꯦꯅꯦ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯃꯤꯒꯤ ꯆꯠꯅꯕꯤꯗꯨ ꯑꯣꯏꯅ ꯂꯣꯏꯅ ꯇꯝꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯦꯕ ꯍꯥꯏꯅ ꯑꯍꯜ ꯑꯅꯤꯗꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯔꯤ ꯑꯕꯦꯁꯥꯁꯨ ꯑꯗꯨꯃꯛ ꯑꯍꯜ ꯑꯅꯤꯗꯨꯅ ꯍꯥꯏꯅꯕꯗꯨ ꯇꯥꯁꯤꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯃꯥꯒꯤ ꯄꯣꯛꯇꯨ ꯑꯗꯨꯝ ꯐꯣꯏꯕꯤꯔꯤ ꯑꯁꯣꯝꯗꯅ ꯑꯔꯨꯕꯤꯅ ꯄꯩꯔꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯈꯣꯏꯗꯨꯝꯅ ꯎꯈꯥꯗꯨꯗ ꯅꯨꯡꯉꯥꯏꯅ ꯎꯏꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟ ꯈꯨꯝꯂꯒ ꯏꯁ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯉꯥꯏꯕꯗ ꯎꯏꯔꯒ ꯈꯥꯡꯂ ꯃꯥꯜꯂꯦꯅꯦ ꯈꯛꯅꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯒ ꯈꯪꯍꯟꯒꯦ ꯈꯛꯅꯤꯕ ꯍꯥꯏꯔꯒ ꯑꯔꯨꯕꯤ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤ ꯈꯣꯏꯗꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯍꯥꯏꯐꯦꯠ ꯐꯝꯊꯔꯒ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯀꯟꯅ ꯍꯦꯛꯇ ꯏꯌꯥ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯑꯗꯨ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯏꯃꯥ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯍꯥꯏꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯄꯩꯊꯣꯛꯂꯒ ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯗꯅ ꯂꯩꯊꯣꯛꯂꯒ ꯂꯩꯈ꯭ꯔꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯅꯣꯛꯄꯗꯨ ꯆꯞ ꯂꯦꯞꯂꯒ ꯈꯣꯏꯗꯨꯝ ꯁꯤ ꯁꯥꯎꯅꯣꯕ ꯑꯩ ꯂꯥꯜꯂꯦꯕ ꯁꯦꯕ ꯑꯩ ꯂꯥꯜꯂꯤ ꯅꯪꯅ ꯎꯏꯔꯝꯕꯗꯨꯗ ꯂꯛꯅꯅꯤꯡꯗꯅ ꯇꯧꯕꯅꯦꯕ ꯅꯪ ꯁꯨꯃꯥꯏꯅ ꯈꯪꯅꯤꯗꯤ ꯑꯩ ꯈꯜꯂꯨꯗ꯭ꯔꯦꯕ ꯁꯤ ꯁꯥꯎꯅꯣꯕ ꯍꯥꯏꯅ ꯑꯔꯨꯕꯤ ꯈꯣꯏꯗꯨꯝꯒꯤ ꯅꯥꯛ ꯌꯦꯠꯇ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯤꯟ ꯊꯦꯝꯂꯤ ꯀꯥꯏꯅꯊꯪꯗ ꯈꯣꯏꯗꯨꯝ ꯁꯥꯎꯕꯗꯨ ꯈꯔ ꯐꯔꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯃꯥꯁꯨ ꯅꯨꯄꯤꯗꯨꯗ ꯂꯛꯅꯒꯦ ꯈꯟꯅ ꯄꯩꯔꯞ ꯑꯗꯨꯝ ꯇꯧꯅ ꯑꯄꯩꯕꯤ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯍꯥꯏꯅꯨ ꯑꯩꯒꯤ ꯑꯁꯥꯎꯕꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇ ꯁꯥꯎꯍꯜꯂꯤꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯥꯟꯅꯗꯦ ꯑꯩꯗꯤ ꯁꯨꯝꯅ ꯂꯛꯅꯕꯅꯤ ꯅꯪꯗꯤ ꯊꯑꯣꯏꯀꯤ ꯑꯩꯒꯤ ꯑꯁꯥꯎꯕꯤꯗꯣ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯏꯁ ꯂꯣꯏꯔꯦ ꯋꯥꯈꯜꯗꯤ ꯅꯪꯅ ꯇꯧꯕꯅ ꯐꯥꯒꯤꯅꯤ ꯁꯤꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯅ ꯐꯥꯒꯤ ꯅꯠꯇꯦ ꯁꯤꯅꯦꯕ ꯌꯥꯔꯤꯕꯨꯡꯉꯣ ꯐꯥꯒꯤꯕꯨ ꯀꯅꯥꯅ ꯑꯁꯥꯎꯕꯤ ꯃꯤꯡ ꯍꯩꯅꯒꯦꯕ ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯅ ꯂꯩꯊꯣꯛꯈ꯭ꯔꯒ ꯃꯥꯅ ꯑꯣꯏꯅ ꯑꯁꯨꯝꯕ ꯁꯥꯗꯨꯅ ꯁꯥꯎꯖꯤꯜꯂꯝꯃꯤ ꯈꯣꯏꯗꯨꯝꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯅꯣꯛꯊꯣꯛꯂꯨꯔꯕꯗꯤ ꯍꯦꯟꯅ ꯁꯥꯎꯔꯛꯂꯅꯤ ꯈꯟꯅ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯇꯞꯅ ꯁꯤ ꯁꯥꯎꯔꯅꯨꯕ ꯑꯩꯅꯦ ꯃꯇꯨꯡꯗꯒ ꯅꯪꯉꯣꯟꯗ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯪꯅꯖꯔꯣꯏ ꯅꯪꯒꯤ ꯑꯁꯥꯎꯕꯤ ꯑꯄꯩꯕꯤ ꯍꯥꯏꯗꯣ ꯁꯨꯛꯍꯥꯏ ꯍꯥꯏꯖꯔꯔꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯜꯂꯦ ꯁꯤꯃꯁꯦ ꯅꯪꯒꯤꯗꯣ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇ꯭ꯔꯕ ꯇꯧꯒꯦꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯕ ꯑꯗꯣ ꯍꯥꯏꯔꯒ ꯁꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯅꯣꯛꯅꯤꯡꯕ ꯈꯥꯡꯖꯤꯜꯂꯝꯕ ꯅꯨꯄꯥꯗꯨ ꯈꯥꯡꯖꯤꯟꯕ ꯉꯝꯗ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯍꯦꯟꯅ ꯄꯩꯅ ꯀꯩꯗ ꯅꯣꯛꯅꯤꯡꯒꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯍꯦꯟꯅ ꯄꯩꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯄꯨꯡꯄꯩ ꯄꯩꯈꯤꯕ ꯇꯥꯔꯦꯕ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯉꯛ ꯈꯔ ꯄꯩ ꯍꯥꯏꯗꯅ ꯂꯛꯅꯕ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯑꯦꯕ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯕꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯣ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯔꯒ ꯅꯇꯧ ꯌꯦꯡꯅꯤꯡ ꯇꯧꯕꯅꯤ ꯏꯁꯤ ꯁꯥꯎꯔꯅꯣꯕ ꯌꯥꯔꯦ ꯇꯧꯁꯤꯟꯅꯕꯤꯔꯛꯂꯅꯤ ꯑꯁꯦꯡꯕꯅꯤ ꯁꯤ ꯑꯩꯅꯦ ꯅꯪꯅ ꯁꯥꯎꯗꯧꯕ ꯋꯥ ꯑꯝꯇ ꯍꯥꯏꯔꯔꯣꯏꯕ ꯁꯤ ꯐꯖꯅ ꯑꯝꯇ ꯐꯝꯃꯣꯕ ꯍꯥꯏꯅ ꯈꯣꯏꯗꯨꯝꯅ ꯑꯔꯨꯕꯤꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯊꯦꯝꯂꯛꯄꯗꯨꯗ ꯑꯔꯨꯕꯤꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯁꯥꯎꯒꯦ ꯍꯥꯏꯕ ꯉꯝꯗ ꯇꯦꯊꯗꯨꯅ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯑꯔꯨꯕꯤꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯄꯩꯔꯤ ꯃꯥꯒꯤ ꯃꯁꯤꯡ ꯍꯦꯛ ꯂꯥꯛꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯍꯦꯛ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯇꯟꯕꯒꯤ ꯃꯁꯤꯡꯗꯨ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯐꯥꯎꯕ ꯇꯥꯗ ꯃꯥꯅ ꯊꯣꯛꯄ ꯇꯧꯏ ꯑꯗꯨꯝꯅ ꯅꯣꯡꯃꯁꯨ ꯃꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯇꯥꯗ ꯁꯦꯅꯨꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯒ ꯋꯥꯊꯤ ꯀꯟꯅ ꯉꯥꯡꯏ ꯁꯦꯅꯨꯂꯦꯝꯕꯤꯁꯨ ꯃꯉꯣꯟꯗꯒꯤ ꯇꯥꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯑꯔꯨꯕꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯅꯨꯂꯦꯝꯕꯤꯗꯤ ꯑꯗꯨ ꯅꯠꯇꯦ ꯃꯔꯤꯜ ꯑꯣꯈꯥꯛ ꯇꯟꯈ꯭ꯔꯕ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯆꯥꯕ ꯃꯤꯋꯥ ꯉꯥꯡꯅꯕꯁꯤ ꯈꯛꯇꯅꯤ ꯑꯗꯨꯅ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯍꯣꯠꯅꯔꯒ ꯃꯥꯅ ꯃꯁꯤꯗ ꯍꯣꯡꯒ꯭ꯔꯥꯏ ꯁꯠꯂꯒ ꯃꯇꯥ ꯑꯔꯨꯕꯤꯒ ꯀꯟꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯁꯦꯅꯨꯂꯦꯝꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯁꯨ ꯈꯣꯏꯗꯧ ꯁꯤꯛꯂꯗꯨꯅ ꯃꯁꯤ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕ ꯃꯀꯥ ꯐꯥꯎꯕ ꯂꯣꯏꯁꯤꯟꯅꯤ ꯈꯪꯗꯦ ꯃꯐꯤ ꯃꯔꯣꯜ ꯐꯪꯉꯤ ꯁꯨꯅꯤ ꯆꯥꯝꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯌꯥꯗ ꯆꯥꯕ ꯀꯣꯜꯂꯨꯈꯥꯛ ꯐꯥꯎꯕ ꯐꯤꯡꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯕ ꯃꯌꯨꯝꯅ ꯄꯥꯅꯤꯡꯂꯤꯕ ꯆꯠꯅꯔꯣꯏ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯏꯁꯧ ꯂꯥꯡꯗꯅ ꯃꯆꯥꯅꯨꯄꯤꯅ ꯆꯥꯏꯊꯣꯛꯂꯝꯕ ꯀꯥꯗꯨ ꯂꯣꯏꯁꯤꯟꯕꯤꯔꯦ
ꯑꯔꯨꯕꯤꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕꯤ ꯁꯥꯗꯨꯅ ꯃꯇꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁꯤꯅꯨ ꯅꯪꯕꯨ ꯅꯀꯥꯗꯣ ꯐꯥꯎꯕꯗꯤ ꯅꯁꯥꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯤ ꯕꯦꯝꯃ ꯅꯪ ꯁꯣꯏꯗꯅ ꯍꯌꯦꯡꯋꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯟꯅꯗꯗꯅ ꯇꯣꯛꯄ ꯇꯥꯔꯦꯀꯣ ꯏꯁ ꯍꯥꯏꯌꯣ ꯃꯤ ꯅꯣꯛꯅꯔꯤꯕ ꯅꯪꯅꯗꯤ ꯀꯌꯥꯝ ꯐꯗꯅ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯅꯌꯨꯝꯗ ꯊꯕꯛ ꯀꯌꯥꯝ ꯁꯨꯖꯒꯦꯕ ꯅꯣꯏ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯦꯡꯒ ꯀꯌꯥꯝ ꯄꯥꯡꯖꯒꯦꯕ ꯍꯣꯏ ꯕꯦꯝꯃ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯁꯨ ꯏꯀꯥ ꯐꯥꯎꯕꯗꯤ ꯏꯁꯥꯅ ꯂꯣꯏꯁꯤꯟꯖꯔꯤꯀꯣ ꯌꯥꯝ ꯃꯥꯜꯂꯤꯗ ꯑꯩ ꯈꯪꯉꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯒꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗꯒꯤ ꯁꯦꯅꯨ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯈꯪꯀꯟ ꯀꯟꯅ ꯂꯥꯎꯈꯠꯂꯛꯂꯝꯃꯤ ꯄꯦꯜꯂꯦꯗꯀꯣ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯤꯔꯦꯝ ꯃꯌꯥꯝꯁꯦ ꯂꯥꯛꯅꯕꯗ ꯑꯩ ꯄꯦꯜꯂꯦꯕ ꯑꯔꯨꯕꯤ ꯏꯈꯪ ꯈꯪꯉꯤ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯗꯨꯗ ꯀꯨꯏꯊꯅ ꯂꯩꯊꯔꯕꯗꯤ ꯁꯣꯏꯗꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯁꯤꯜꯂꯛꯄ ꯇꯥꯔꯦ ꯈꯟꯅ ꯐꯠ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯇꯍꯥ ꯁꯤꯅꯣ ꯑꯩ ꯍꯌꯦꯡꯃꯨꯛ ꯂꯥꯛꯑꯒꯦ ꯀꯩꯅꯣ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯉꯥꯏꯍꯥꯛ ꯂꯩꯈꯣꯗꯅ ꯌꯥꯔꯦ ꯍꯌꯦꯡꯃꯨꯛ ꯂꯥꯛꯑꯒꯦꯕ ꯍꯥꯏꯔꯒ ꯁꯦꯅꯨ ꯂꯦꯝꯕꯤꯅ ꯈꯥꯝꯕꯒ ꯇꯥꯗ ꯄ꯭ꯔꯞ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯁꯦꯅꯨ ꯂꯦꯝꯕꯤ ꯃꯥꯁꯨ ꯃꯇꯥꯗꯨ ꯄ꯭ꯔꯞ ꯇꯥꯜꯂꯤ ꯈꯟꯅ ꯃꯃꯥꯗ ꯋꯥ ꯍꯥꯏꯒꯦ ꯈꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯑꯔꯨꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯗꯣꯛꯂꯝꯃꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯃꯇꯝꯗꯨ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯂꯛꯏ ꯃꯇꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯑꯃꯨꯛ ꯍꯥꯊꯨ ꯄꯥꯈꯠꯅ ꯆꯪꯂꯛꯂꯒ ꯍꯩ ꯕꯦꯝꯃꯧ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯩ ꯅꯄꯥꯗꯣ ꯂꯤꯟꯅ ꯆꯤꯛꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯦ ꯍꯥꯏꯒꯦ ꯈꯪꯗꯦ ꯏꯕꯦꯝꯃ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯅꯈꯨꯔꯥ ꯇꯣꯝꯄꯣ ꯈꯣꯏꯗ ꯄꯨꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯊꯣꯡꯁꯦ ꯅꯤꯡꯊꯤꯖꯅ ꯂꯣꯜꯂꯒ ꯂꯩꯔꯝꯃꯨꯀꯣ ꯃꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯑꯔꯨꯕꯤ ꯃꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯖꯔꯝꯃꯤ ꯄꯣꯅꯥ ꯆꯦꯠꯅ ꯂꯣꯟꯅ ꯌꯨꯝꯖꯥꯎꯗꯨꯗ ꯃꯇꯣꯝꯇ ꯃꯃꯥꯍꯣꯏ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯄꯥꯕꯨꯡꯗꯨ ꯃꯃꯥꯒ ꯃꯕꯨꯡꯒꯅ ꯁꯝꯂꯒ ꯆꯪꯂꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡꯗ ꯂꯦꯞꯂꯒ ꯕꯦꯝꯃꯧ ꯔꯨꯕꯤ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯑꯩꯈꯣꯏ ꯂꯥꯛꯏꯅꯦ ꯃꯇꯣꯝꯇ ꯀꯤꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯃꯕꯨꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯥꯡꯊꯣꯡ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯅ ꯇꯥꯔꯦ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯛꯂꯝꯃꯤ ꯃꯄꯥꯕꯨꯡꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯈꯣꯡꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯏꯃꯥ ꯄꯥꯕꯁꯦ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯏꯅꯣ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯨꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯀꯔꯤꯝ ꯇꯧꯔꯔꯣꯏ ꯍꯥꯏꯗ ꯑꯗꯨꯕꯨ ꯊꯥ ꯑꯃꯃꯨꯛꯇꯤ ꯃꯈꯣꯡꯁꯤ ꯊꯥꯡꯕ ꯉꯝꯈꯤꯔꯣꯏ ꯁꯨꯝ ꯍꯥꯏꯅꯗꯅ ꯂꯩꯔꯅꯨ ꯑꯁꯣꯛꯄꯁꯦ ꯁꯨꯝ ꯂꯦꯞꯍꯟꯗꯅ ꯊꯝꯂꯨꯗꯤ ꯌꯥꯔꯣꯏ ꯍꯥꯏꯐꯦꯠꯇ ꯐꯝꯍꯟꯁꯤ ꯀꯩꯗꯧꯒꯦ ꯍꯣꯏꯁꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇꯤ ꯍꯤꯞꯀꯦꯅꯦ ꯍꯤꯞꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯥꯏꯕꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯏꯃꯥ ꯍꯤꯞꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏꯗꯤ ꯑꯣꯅꯦ ꯍꯨꯗꯣ ꯀꯣꯛꯂꯣꯝꯗ ꯍꯥꯏꯒꯠꯀꯅꯤ ꯍꯥꯏꯌꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯍꯨꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯃꯅꯤꯟ ꯈꯔ ꯂꯩꯍꯧꯔꯤ ꯊꯛꯇ ꯍꯥꯏꯒꯠꯂꯛꯀꯅꯤ ꯍꯥꯏꯌꯦꯕ ꯉꯥꯡꯅꯒꯦꯔꯥ ꯁꯛꯅꯒꯦꯔꯥ ꯅꯣꯏꯗꯨꯕꯨ ꯇꯧꯔꯨ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯗꯥꯅ ꯊꯤꯔꯨ ꯂꯥꯛꯑꯣ ꯃꯁꯤꯗꯤꯕ ꯕꯦꯝꯃ ꯅꯕꯨꯡꯒꯤ ꯆꯥꯛꯇꯣ ꯑꯝꯇ ꯍꯥꯟꯅ ꯁꯤꯟꯈ꯭ꯔꯣ ꯀꯥꯏꯗꯒꯤ ꯑꯩꯗꯤ ꯀꯩꯝꯇꯁꯨ ꯆꯥꯗꯅ ꯂꯥꯝꯕꯗ ꯂꯣꯏꯔꯦ ꯑꯔꯨꯕꯤꯅ ꯑꯗꯣ ꯏꯃꯥ ꯍꯣꯏꯗꯤ ꯀꯝꯗꯧꯕ ꯄꯥꯕꯒꯤꯅ ꯀꯔꯤ ꯁꯦꯝꯗꯣꯏꯅꯣ ꯏꯃꯥꯗꯤꯅꯦ ꯇꯞꯅ ꯆꯥꯔꯒꯦ ꯅꯈꯣꯏ ꯅꯄꯥꯒꯤꯗꯤ ꯃꯥꯏꯕꯅ ꯍꯥꯏꯕꯗ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯄꯤꯖꯔꯅꯨ ꯍꯌꯦꯡꯗꯒꯤ ꯑꯆꯝꯕ ꯈꯔ ꯄꯤꯖꯧ ꯍꯥꯏ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯇꯨꯝꯈ꯭ꯔꯁꯨ ꯅꯄꯥꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯂꯕꯁꯨ ꯄꯤꯊꯛꯀꯅꯨꯀꯣ ꯏꯁꯤꯡ ꯊꯛꯂꯕꯗꯤ ꯍꯨꯗꯣ ꯍꯦꯟꯅ ꯃꯌꯥ ꯀꯟꯒꯅꯤ ꯍꯥꯏ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯋꯥꯈꯜ ꯏꯇꯥ ꯇꯥꯅ ꯆꯥꯛꯈꯨꯝꯗ ꯃꯕꯨꯡꯒꯤ ꯆꯥꯛ ꯁꯦꯝꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯕꯨꯡꯒ ꯃꯥꯒ ꯆꯥꯊꯣꯛꯂꯕ ꯇꯨꯡꯗ ꯀꯣꯜꯂꯤꯛꯇꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯅ ꯇꯩꯊꯣꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯏꯃꯥ ꯄꯥꯕꯁꯦ ꯑꯩ ꯑꯃꯨꯛ ꯌꯦꯡꯉꯝꯃꯒꯦ ꯏꯃꯥ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯅꯠꯇꯦ ꯅꯪꯗꯤ ꯆꯥꯊꯣꯛꯂꯕ꯭ꯔꯣ ꯇꯥꯆꯧꯒꯩꯒꯗꯤ ꯉꯁꯥꯏꯅ ꯆꯥꯔꯤ ꯏꯃꯥꯗ ꯉꯥꯏꯔꯕꯅꯤ ꯏꯃꯥꯁꯨ ꯆꯥꯊꯣꯛꯎꯔꯣ ꯑꯣ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯅꯄꯥꯁꯤ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯄ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯨ ꯑꯩ ꯆꯥꯛ ꯆꯥꯈꯣꯝ ꯑꯝꯇ ꯐꯠ ꯆꯥꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯃꯅꯤ ꯇꯣꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕꯅꯤ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯆꯥꯛꯈꯨꯝ ꯌꯧꯔꯛꯄꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯆꯥꯅꯨꯄꯤꯅ ꯀꯣꯜꯂꯤꯛ ꯂꯣꯏꯅ ꯐꯦꯡꯗꯣꯛꯂꯒ ꯊꯝꯂꯝꯕꯗꯨꯗ ꯊꯥꯖꯗꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯔꯥꯎꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯃꯔꯤꯛ ꯑꯃ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ ꯃꯁꯤꯅꯁꯨ ꯇꯞꯅ ꯃꯥꯅ ꯑꯁꯨꯝꯅ ꯅꯍꯥꯟꯅ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ
ꯑꯩꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯅ ꯊꯤꯔꯒ ꯊꯝꯂꯝꯕ ꯆꯥꯛ ꯄꯨꯈꯝꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯇ꯭ꯔꯤꯉꯩꯗꯨꯗ ꯃꯄꯥꯕꯨꯡꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯇꯞꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯆꯥꯇꯣꯝꯕꯤ, ꯏꯄꯥꯕꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦꯅꯦ. ꯏꯁꯤꯡꯗꯨ ꯌꯥꯎꯝ ꯑꯃꯠꯇꯗꯤ ꯊꯛꯀꯦꯅꯦ." "ꯕꯥꯕꯥ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯊꯛꯄ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤꯗꯨꯗꯤ." "ꯌꯥꯎꯝ ꯑꯃꯠꯇꯪ ꯊꯛꯄꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ. ꯏꯃꯥꯅ ꯑꯗꯨꯏꯁꯨ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤꯗꯨꯕꯨ." "ꯁꯤꯛꯂꯤꯕꯁꯦ ꯑꯩꯅꯤꯅꯦ, ꯅꯃꯥ ꯅꯠꯇꯦꯅꯦ. ꯑꯩꯅ ꯌꯥꯔꯕꯗꯤ ꯌꯥꯔꯦ ꯀꯩꯅꯣꯅꯦ." "ꯑꯁ ꯕꯥꯕꯥ, ꯅꯪꯕꯨ ꯏꯁꯤꯡꯗꯨ ꯊꯛꯆꯤꯜꯂꯨꯔꯒ ꯍꯨꯗꯣ ꯑꯃꯨꯛ ꯃꯌꯥꯛ ꯍꯦꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯈꯜꯂꯨꯗ." "ꯃꯥꯏꯕꯁꯦ ꯅꯃꯥꯅ ꯆꯥ ꯍꯦꯛ ꯑꯣꯏꯒꯤ ꯑꯣꯏꯔꯣꯅꯦ. ꯑꯃꯥꯏꯕꯅ ꯈꯖꯤꯛꯇꯅꯤ ꯍꯥꯏꯔꯛꯂꯤꯕ, ꯅꯃꯥꯅ ꯆꯥꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯦꯕ" ꯍꯥꯏꯅ ꯃꯄꯥ ꯃꯆꯥꯗꯨ ꯂꯥꯎꯅꯔꯤ꯫ ꯑꯁꯣꯝꯗꯅ ꯃꯇꯝꯗꯨ ꯊꯦꯡꯕꯅ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯟꯗꯨ ꯑꯗꯨꯃꯛ ꯆꯥꯛꯈꯨꯝ ꯑꯃꯗ ꯀꯨꯞꯁꯤꯜꯂꯒ ꯊꯅꯝꯂꯦ꯫ ꯑꯗꯨꯒ ꯃꯅꯤꯇꯣꯝꯕꯤꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ "ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ, ꯏꯃꯥꯃꯨꯛ ꯁꯦꯟꯅꯔꯒꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ." "ꯑꯁ ꯏꯃꯥ, ꯄꯣꯊꯥꯕ ꯂꯥꯛꯏ. ꯄꯥꯕꯁꯦ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯅ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯌꯥꯎꯝ ꯑꯃꯇꯪ ꯊꯛꯄꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯅꯠꯇꯦꯅꯦ." "ꯑꯣ, ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯁꯤꯒꯤꯗꯤ ꯊꯛꯄꯤꯔꯅꯨ, ꯍꯌꯦꯡ ꯑꯣꯏꯅ ꯊꯛꯄꯤꯔꯣ." "ꯀꯔꯤꯅꯣ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ? ꯏꯁꯤꯡ ꯈꯤꯇꯪ ꯄꯤꯊꯛꯄꯗ ꯅꯈꯣꯏ ꯁꯤꯗꯤ ꯁꯤꯔꯣꯏꯗꯅ? ꯈꯣꯡꯁꯤꯁꯨ ꯆꯠꯄ ꯉꯝꯗꯕꯒꯤ ꯍꯥꯏꯕꯅꯤ. ꯈꯣꯡꯁꯤ ꯌꯥꯔꯝꯂꯕꯗꯤ ꯅꯣꯏꯗꯒ ꯍꯥꯏꯗꯧꯕ ꯅꯠꯇꯦ" ꯍꯥꯏꯅ ꯃꯅꯤꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯨ ꯏꯁꯤꯡ ꯊꯛꯅꯤꯡꯃꯟꯕꯒꯤ ꯃꯌꯥꯏꯅ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯔꯤꯕ ꯃꯇꯨꯒ ꯃꯆꯥꯒꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯧꯅ ꯉꯥꯡꯁꯛꯂꯤ꯫ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯑꯔꯨꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯃꯥ, ꯄꯥꯕꯁꯦ ꯌꯥꯝ ꯈꯧꯔꯥꯡꯂꯕ ꯃꯥꯜꯂꯦ. ꯌꯥꯎꯝ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯊꯛꯂꯁꯤꯔꯣ?" "ꯕꯦꯝꯃ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦ. ꯄꯤꯊꯛꯂꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯊꯛꯀꯗꯕꯅꯤ. ꯉꯁꯤꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ. ꯑꯃꯥꯏꯕꯅꯅꯦ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯛꯂꯤꯕꯅꯦꯕ." "ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯏꯃꯥꯏꯆꯥ ꯄꯥꯕꯁꯤ ꯁꯪꯂꯁꯤ." "ꯌꯥꯔꯅꯤꯗ, ꯏꯆꯥ ꯄꯣꯊꯥꯔꯨꯔꯣ. ꯏꯇꯣꯝꯇ ꯇꯧꯕꯗ ꯇꯧꯁꯤꯠ ꯐꯥꯕ ꯊꯕꯛ ꯅꯠꯇꯦꯗ. ꯁꯔꯣ ꯅꯪꯗꯨꯝ ꯄꯣꯊꯥꯖꯔꯨꯔꯣ." "ꯌꯥꯅꯤꯕ ꯏꯃꯥ, ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯒꯦꯕꯁꯤꯗ. ꯀꯥꯗ ꯆꯪꯂꯁꯨ ꯇꯨꯝꯕ ꯌꯥꯗꯧꯕ ꯅꯠꯇꯦ. ꯑꯗꯨꯅ ꯁꯤꯗ ꯁꯨꯝ ꯂꯩꯃꯤꯟꯅꯁꯦꯕ." "ꯑꯣ, ꯍꯣꯏ ꯍꯣꯏ ꯍꯣꯏ" ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯃꯤꯀꯞ ꯂꯤꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯗ ꯃꯄꯥꯕꯨꯡ ꯑꯗꯨꯕꯨ ꯁꯪꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨ ꯃꯃꯥ ꯃꯆꯥꯗꯨ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯈꯖꯤꯛ ꯈꯖꯤꯛ ꯎꯏꯊꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯅꯤꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯨ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯤ꯫ ꯃꯇꯨꯒ ꯃꯆꯥꯒ ꯎꯏꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯇꯞꯅ "ꯃꯃꯥ ꯃꯆꯥꯁꯤ ꯎꯏꯔꯤꯕ ꯃꯥꯜꯂꯤ. ꯀꯥꯟꯅꯗꯦ, ꯃꯇꯥꯡꯁꯤ ꯆꯞ ꯆꯥꯔꯦ" ꯍꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯇꯞꯅ ꯃꯈꯣꯡꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯅꯥ ꯑꯣꯜꯍꯧꯗꯕꯗꯒꯤ ꯃꯣꯔꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯍꯦꯛ ꯋꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯆꯥꯗꯅ ꯂꯩꯕꯒ ꯃꯣꯔꯥꯗꯨꯁꯨ ꯇꯨꯔꯛꯄꯗꯒꯤ ꯃꯈꯣꯜ ꯊꯣꯛꯂꯛꯄꯗꯨꯗ ꯑꯔꯨꯕꯤꯗꯨ ꯏꯈꯪ ꯈꯪꯅ ꯃꯃꯤꯠ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯥꯕꯨꯡꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯏꯉꯛ ꯉꯛꯅ "ꯕꯥꯕꯥ, ꯀꯩꯅꯣ ꯅꯪꯅ ꯇꯧꯏꯗꯨꯕꯣ?" ꯃꯅꯤꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯨ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯅꯤꯇꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯃꯤꯠ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯍꯧꯒꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯄꯣꯏ ꯁꯥꯎꯅꯤꯡꯕꯣꯏ "ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ? ꯈꯣꯡꯗꯨ ꯊꯥꯔꯒ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯒ ꯀꯔꯥꯏ ꯆꯠꯀꯦ ꯇꯧꯔꯤꯕꯅꯣ?" "ꯅꯃꯥꯅ ꯆꯥꯅ ꯇꯨꯝꯂꯤꯉꯩꯗꯨꯗ ꯏꯁꯤꯡ ꯈꯧꯔꯥꯡꯃꯟꯕꯁꯤꯗ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯀꯦ ꯍꯥꯏꯗꯅ." "ꯏꯁꯤꯡ ꯊꯛꯄ ꯌꯥꯗ꯭ꯔꯤ ꯍꯥꯏꯔꯝꯇꯗ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯤ, ꯈꯧꯒꯪꯅꯔꯦꯕ." "ꯏꯃꯥ, ꯄꯥꯕꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ. ꯌꯥꯎꯝ ꯑꯃꯇꯪꯗꯤ ꯄꯤꯊꯛꯈ꯭ꯔꯁꯤꯕ." "ꯑꯣ, ꯍꯣꯏ ꯍꯣꯏ ꯍꯣꯏ. ꯌꯥꯝꯕꯗꯤ ꯌꯥꯗꯦꯀꯣ, ꯌꯥꯎꯝ ꯑꯃꯇꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯌꯥꯏ." "ꯕꯦꯝꯃ, ꯆꯠꯂꯨ. ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯛꯅꯕꯅꯦꯅ ꯇꯣꯉꯥꯟꯅ ꯊꯝꯕꯗꯣ ꯑꯗꯨꯗꯒꯤ ꯀꯜꯂꯛꯎ. ꯏꯔꯨꯖꯕ ꯃꯥꯏꯊꯖꯗꯅ ꯑꯃꯨꯛ ꯇꯧ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯀꯩꯅꯣꯝ ꯇꯧꯔꯛꯄ ꯇꯥꯔꯦ." "ꯍꯣꯏ ꯏꯃꯥ" ꯍꯥꯏꯅ ꯑꯔꯨꯕꯤꯗු ꯃꯄꯥꯕꯨꯡꯅ ꯊꯛꯅꯕ ꯏꯁꯤꯡ ꯂꯧꯕꯅꯤ ꯍꯥꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯉꯥꯎ ꯉꯥꯎꯅ ꯃꯄꯥ ꯃꯃꯥ ꯃꯕꯨꯡꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯃꯠꯇ ꯂꯧꯗꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯄꯥꯕꯨꯡꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕꯒ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯄꯥꯕꯨꯡꯗ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯅ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯝꯃꯤ꯫
ꯅꯨꯃꯤꯠ 6-7ꯅꯤ ꯁꯨꯔꯛꯄꯗꯨꯗ ꯃꯄꯥꯕꯨꯡꯗꯨ ꯃꯈꯣꯡꯗ ꯄꯣꯝꯂꯝꯕꯗꯨ ꯈꯔꯁꯨ ꯍꯟꯊꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯈꯣꯡꯈꯥꯝ ꯈꯨꯠꯂꯥꯝ ꯄꯨꯝꯕ ꯆꯠꯊꯣꯛꯇꯅ ꯇꯧꯔꯝꯕꯗꯨ ꯍꯩꯅꯗ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯗꯨ ꯎꯕꯗ ꯃꯅꯤꯇꯣꯝꯕꯤꯅ "ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ?" "ꯍꯩ, ꯃꯄꯥꯜ ꯊꯣꯛꯅꯤꯡꯉꯤꯅꯦ." "ꯏꯆꯦ, ꯅꯇꯣꯝꯇ ꯊꯣꯛꯄꯁꯨ ꯉꯝꯂꯣꯏꯗꯕꯗꯨꯗ ꯁꯤꯗ ꯁꯨꯝ ꯇꯧꯕꯗꯨ ꯍꯩꯅꯗ꯭ꯔꯦ." "ꯍꯣꯏꯁꯤ, ꯑꯩ ꯁꯝꯒꯦ꯫ ꯉꯥꯏꯈꯣ, ꯅꯆꯥꯅꯨꯄꯤꯒ ꯑꯝꯇ ꯀꯧꯈꯤꯒꯦ." "ꯕꯦꯝꯃꯥ! ꯕꯦꯝꯃꯥꯎ!" ꯑꯔꯨꯕꯤ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯐꯠ ꯆꯪꯂꯛꯂꯒ "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" "ꯅꯄꯥꯕꯨꯡꯁꯦ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏ, ꯑꯝꯇ ꯁꯝꯁꯤ ꯂꯥꯎꯁꯤ." "ꯍꯣꯏ ꯏꯃꯥ" ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯁꯝꯂꯒ ꯃꯄꯥꯕꯨꯡꯗꯨ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯂꯣꯏꯔꯒ ꯃꯄꯥꯅ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯅ ꯑꯆꯝꯕ ꯑꯃꯠꯇ ꯁꯦꯝꯂꯛꯎ ꯍꯥꯏꯅ ꯁꯦꯝꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯦꯅꯨ ꯂꯦꯝꯕꯤꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ "ꯍꯣ ꯑꯔꯨꯕꯤ! ꯑꯔꯨꯕꯤ!" ꯑꯔꯨꯕꯤꯁꯨ ꯀꯧꯔꯤꯗꯨ ꯇꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯄꯥꯂꯣꯝꯗ "ꯍꯣ, ꯇꯥꯔꯦ, ꯁꯣꯝꯗ ꯆꯪꯉꯛꯑꯣ, ꯁꯣꯝꯗ." ꯑꯔꯨꯕꯤꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯗꯨꯅ ꯁꯦꯅꯨ ꯂꯦꯝꯕꯤꯁꯨ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯇꯥꯗꯨ ꯂꯩꯔꯪ ꯃꯃꯥꯡꯗꯨꯗ ꯃꯩ ꯆꯥꯛꯇꯦ ꯍꯥꯏꯗꯨꯅ ꯀꯥꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯥꯖꯕ ꯉꯝꯗ "ꯏꯕꯦꯝꯃ, ꯅꯪꯅ ꯍꯟꯗꯛ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯅꯣ?" "ꯍꯣꯏ ꯏꯕꯦꯝꯃ, ꯃꯇꯥꯡꯅꯅꯤ. ꯅꯪꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯈꯤꯅꯤ." "ꯈꯪꯗꯦꯗ, ꯑꯩꯒꯤ ꯃꯇꯝꯒ ꯑꯝꯇ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ." ꯂꯥꯛꯅꯤ ꯏꯕꯦꯝꯃ" ꯍꯥꯏꯅ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯆꯪꯂꯛꯄꯗ ꯁꯦꯅꯨ ꯂꯦꯝꯕꯤ ꯎꯕꯗ ꯊꯥꯖꯗ "ꯍꯩꯃꯥ, ꯁꯦꯅꯨ ꯂꯦꯝꯕꯤꯌꯥ, ꯅꯪꯁꯨ ꯂꯥꯛꯑꯝꯃꯦ?" "ꯍꯣꯏꯅꯦ, ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯗꯒ ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯂꯥꯛꯑꯕ." "ꯑꯣ, ꯅꯇꯥꯁꯦ ꯍꯟꯗꯛ ꯅꯪ ꯃꯥꯃ ꯃꯈꯣꯡ ꯁꯣꯛꯄꯁꯤꯗ ꯆꯠꯊꯣꯛꯄꯒ ꯑꯝꯇ ꯉꯝꯗ꯭ꯔꯦ, ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯄꯨ ꯂꯩꯔꯦ. ꯑꯩ ꯍꯥꯏꯔꯦ, ꯅꯪ ꯃꯥꯃ ꯁꯦꯟꯅꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯐꯥꯎ ꯄꯥꯡꯕꯤꯕ ꯉꯝꯗꯦ. ꯑꯗꯨꯅꯦ ꯍꯥꯏꯅꯔꯝꯂꯤꯕꯁꯤ, ꯍꯟꯗꯛꯇꯤ ꯃꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯈ꯭ꯔꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯁꯦꯅꯨ ꯂꯦꯝꯕꯤꯁꯨ ꯑꯗꯨꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯃꯄꯨꯔꯣꯏꯕꯁꯨ ꯄꯨꯡꯐ ꯐꯒꯠꯂꯛꯄꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯈꯔ ꯂꯩꯊꯣꯛꯄ ꯉꯝꯕꯗꯒꯤ ꯑꯔꯨꯕꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯍꯦꯛ ꯀꯣꯝꯕꯒ ꯈꯣꯏꯗꯨꯝ ꯃꯥꯒ ꯎꯅꯖꯔꯝꯃꯤ꯫ "ꯑꯔꯨꯕꯤ, ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯎꯅꯁꯦ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯅꯪꯁꯦ ꯐꯥꯒꯤꯗꯒꯤ ꯑꯩ ꯊꯥꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯁꯣꯏꯗꯅ ꯆꯦꯟꯈꯤꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ." "ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯁꯣꯝꯗꯅ ꯄꯥꯕꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ, ꯏꯃꯥꯅ ꯊꯕꯛ ꯑꯃꯠꯇ, ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯅꯤ, ꯊꯕꯛ ꯑꯃꯇ ꯌꯥꯎꯕ ꯅꯠꯇꯦ ꯏꯃꯥꯗꯤ꯫ ꯄꯥꯕ ꯁꯦꯟꯅꯕꯗ ꯃꯃꯥꯏ ꯐꯥꯎꯕ ꯈꯖꯤꯛ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯥꯏꯅ ꯇꯥꯏꯕꯪꯗꯗꯤ ꯂꯥꯏꯔꯗꯅ ꯃꯪꯗ ꯐꯥꯎꯕ ꯑꯣꯏꯔꯔꯣꯏꯗꯕ. ꯀꯅꯥꯅ ꯈꯪꯅꯤ, ꯅꯪꯅ ꯅꯣꯏ ꯄꯥꯕ ꯉꯝꯗꯦ ꯍꯥꯏꯖꯤꯟꯅꯔꯒ ꯑꯇꯣꯞꯄꯗ ꯊꯣꯛꯆꯦꯟꯈꯤꯕꯁꯨ. ꯇꯥ ꯈꯣꯏꯗꯨꯝꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯋꯥꯔꯣ?" ꯍꯥꯏꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯈꯣꯏꯗꯨꯝꯗꯨ ꯏꯁꯤꯁꯤꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯑꯔꯨꯕꯤ ꯈꯣꯏꯗꯨꯝꯗ ꯄꯩꯅ ꯌꯦꯡꯂꯤ꯫ "ꯁꯥꯎꯅꯨꯁꯦ, ꯑꯩꯅ ꯐꯥꯒꯤꯗꯧꯕꯅꯤ. ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯇꯥꯃꯟꯗꯅ ꯍꯟꯗꯛꯇꯤ ꯏꯁꯧ ꯏꯔꯥꯡ ꯑꯝꯇ ꯇꯧꯗꯦ ꯍꯥꯏꯅ ꯑꯩꯅ ꯂꯛꯅꯕꯅꯤ. ꯑꯗꯨꯕꯨꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯋꯥꯈꯜ ꯇꯥꯕꯤ ꯑꯄꯩꯕꯤ ꯍꯥꯏꯅ ꯈꯪꯅꯔꯕꯅꯤ." "ꯏꯁ, ꯅꯪꯕꯨ ꯑꯄꯩꯕꯤ ꯍꯥꯏꯕ ꯌꯥꯝ ꯁꯥꯎꯗꯥꯏꯅꯦ?" "ꯍꯧꯖꯤꯛꯇꯤ ꯁꯥꯎꯕꯤꯗ꯭ꯔꯤ. ꯋꯥꯈꯜ ꯌꯥꯝ ꯇꯥꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯁꯤꯔꯣ?" "ꯏꯁ, ꯑꯗꯨꯒ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯂꯥꯛꯇꯅ ꯉꯛꯁꯝꯁꯤ ꯄꯥꯏꯔꯒ ꯏꯜꯂꯛꯑꯕ ꯀꯩꯒꯤ ꯏꯟꯗꯣꯏꯕ? ꯅꯍꯥꯟꯋꯥꯏꯗꯒꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯇꯧꯔꯤꯗꯨꯗ ꯆꯦꯟꯁꯤꯜꯂꯗꯤ ꯁꯥꯎꯔꯣꯏꯗ꯭ꯔꯣ?" "ꯄꯛꯆꯗꯦ, ꯅꯪꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯗꯣ. ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯏꯃꯥ ꯍꯣꯏꯅ ꯇꯥꯏ. ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕꯗ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯂꯦ ꯍꯥꯏ." "ꯏꯁ, ꯂꯣꯏꯔꯦ ꯋꯥꯇꯥꯗꯨ ꯐꯥꯎꯕꯗꯤ. ꯑꯗꯣ ꯏꯃꯥ ꯍꯣꯏꯅꯁꯨ ꯄꯥꯝꯕ, ꯑꯩꯅꯁꯨ ꯄꯥꯝꯕ, ꯑꯍꯜ ꯂꯃꯟ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯍꯣꯡꯕꯗꯨꯅ ꯐꯠꯇ꯭ꯔꯣ?" "ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯅ ꯐꯩꯌꯦꯅ ꯈꯜꯂꯤꯗ. ꯁꯨꯝ ꯅꯪꯒꯤ ꯋꯥꯈꯜ ꯈꯪꯅꯅꯕ ꯍꯪꯗꯣꯛꯄꯅꯤ. ꯀꯥꯟꯅꯗꯦ, ꯀꯨꯏꯗꯕꯤꯗ ꯏꯃꯥ ꯍꯣꯏ ꯊꯥꯔꯛꯅꯗꯧꯅꯤ ꯑꯩ. ꯌꯥꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ?" "ꯍꯣꯏ, ꯌꯥꯖꯔꯦ. ꯑꯗꯨꯅꯦꯕ ꯑꯩꯒꯤ ꯋꯥꯈꯜ ꯇꯥꯕꯤ ꯑꯄꯩꯕꯤ ꯍꯥꯏꯁꯤ." ꯈꯣꯏꯗꯨꯝ ꯑꯔꯨꯕꯤꯅ ꯄꯩꯅ ꯌꯦꯡꯂꯤꯕꯗꯨ ꯎꯁꯤꯟꯅꯗ ꯃꯥꯅ ꯊꯣꯛꯄ ꯍꯨꯏ ꯈꯣꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯅ ꯑꯍꯜ ꯂꯃꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈꯤꯔꯝꯃꯤ꯫